Sahi anidi agarani anaba loiduna kokamon ga tainabagumle sora phawbu hondrabagum ingli haibata mangaire adubu manager amadi sampadak ani gi win kanbaduna hingduna leiri yamdrabada thamada muktangdi Nathuramna Sarvarkar da agarani gi maramda irei amasung mana cherol ama ani da so phongnanabi ibiyu haina apte da so haijarami maramdi makoina chetna thajei maduna pause gi izat hengat hanbata natana potsing so hengat kani pause hudokna basel khara mateng pibadudagi Sarvarkar di agarani gi maramda mai khajiktang phawba leisiludre mamai thangdadi yaningdabagi mawongda cherol ama phawba phongnaba irakhidre matam maduda lan loire loina aptegi recruiting officer oibagi matam su loire British sing Bharat thadoktuna chening labane adubu jina amadi Muslim League na hana lebak adu yenthok piram kho hairi Hindu amasung Muslim gi marakta ungkhatnabadu nakpak tarakle agarani Hindu gi wakhal tamak phongdok pache oirambadu awonba malakle maduda cherol kaya hapnarakle pak chawna konba sungamle tha khudingi atongba matta leiramdabadu pharakle amasung amaromda chawthokpa yanaba lambi phawba leire masagi unam khulai ama leijare amadi tele printer amasu thamba ngamle apte amadi Nathuramna makhoi goiba yumpham amakhaktang phangnaba mata chaba mafam yenglami mamai thangda makoina ahangba mafam ama afaba mafam amada phangle 495 Shaniwar petani amasung yum ama saduna makhoi unam sangadu thamnaba khanarami asumna khara launa tawduna soklising amaga chamapan nifutaruk yorakle ningtam mamangi chahi amasung mihat mipun horakhiba chahi aduni yening thana laklabada lakle mikhalsu Vidhan Sabha gi amadi Constituent Assembly gi New Delhi gi Constituent Assembly gi mathaudi ningtam Bharat ki Sangvidhan ama nampuda thokhanduna British na chumnagi rajniti dol ama oibagi wa natana anoba sarkar duma khusinnabagi wane anoba Sangvidhan ama thoraktriba phawba Viceroy na Bharat pu ngakpi senbinaba ama oina thabak puduna leibani Pradesh singi mikhal tawrakpada Bombay gi Congress sarkar ama khalakle amadi khudakasida sarkar asina agarani gi marai haigatpa sida yengsilakle Jun gi tang kuntarukta Nathuramna Sarvarkar da wakalame maduda sarkarna agarani da haplamba advertisement ki hukum thoktana lawthoktuna punada phongba khabar lok shakti da sinakre Nathuram amadi aptena uba phangbade Bharat ki mantri singna makoigi wakal amadi thawong singbu yaningdaba adu British Shakti gi angamba singna ulamba adudagi yamna hele makoi ani makhangle agarani de yengsilebasi dol masel lawtanarakpadagini amaromda Congress ti ngasi gi sarkar pairibani adubo masigi achumba khara leijarabasu agarani di press act ki niyam haibadi yaknanabagi machak yawba khui amadi jati amagi thamoi sokadaba sefong thingba haibaduda leptana thugaiduna lakle tasengbasu jati masel ungkhanaba haibasimak agarani gi machinjakni Hindu gi maramda saugatpa ama waina magi moti Muslim singna Hindu singda chatpa sanga gi lamchatpo Bharat sinba thungna khanghanba amadi sarkarna Hindu singbu ngakpiba ngamdabadu uthokpani amadi Hindu sing masagi makhongda lepchaba ngamnaba honabibani agarani bu namthanaba sarkarna lam hek henbada matpa yanaba lupa lising taruk lawba haina hukum ama tawkhre yam khraba senpham adu agarani gidi leijade adubu Nathuramga aptegana khaigalaga amadi sel sanmami kayadagi puraga thirami paisa adu piraba matungda so makoi hanago madum chatharami sarkarna laman khumboina makoi paisa adu malame amasung pause adu phongba thinglame aptega Nathuramga di thoklagadabasi hana uduna sem saramba jatni hukum adu ilame amasung mathangi numitta atopa khabar Hindu Rashtra kauba ama horami makoina tawriba adudi atai natte
ꯑꯒꯔꯥꯅꯤꯗꯨ ꯑꯇꯣꯞꯄ ꯃꯃꯤꯡ ꯑꯃ ꯊꯣꯜꯂꯒ ꯄꯨꯊꯣꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯈꯕꯔ ꯑꯁꯤꯁꯨ ꯃꯥꯡꯖꯧꯅꯅ ꯂꯝꯆꯠ ꯁꯥꯖꯠ ꯆꯨꯝꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗ ꯂꯨꯄꯥ 5,000 ꯂꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯔꯀꯥꯔꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯈꯤꯕꯗꯤ ꯁꯝꯄꯥꯗꯛ ꯑꯃꯁꯨꯡ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯄꯩꯁꯥꯗꯨ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯈꯤ꯫ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯕꯒꯤ ꯍꯟꯅ ꯁꯨꯅꯕꯗꯨ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯟꯗꯨ ꯑꯌꯥꯝꯕ ꯃꯍꯥꯁꯚꯥꯒꯤ ꯐꯤꯔꯦꯞꯇꯨ ꯁꯧꯒꯠꯂꯝꯃꯤ ꯑꯃꯁꯨꯡ ꯈꯕꯔ ꯑꯗꯨ ꯁꯦꯜ ꯈꯥꯏꯗꯨꯅ ꯍꯤꯡꯍꯜꯂꯝꯃꯤ꯫ ꯁꯔꯀꯥꯔꯒꯤ ꯃꯤꯠꯌꯦꯡ ꯆꯪꯉꯛꯀꯅꯤ ꯀꯤꯕꯅ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯂꯣꯟꯅ ꯁꯦꯟꯊꯪ ꯄꯤ꯫ ꯑꯗꯨꯕꯨ ꯁꯣꯛ 1994ꯇꯗꯤ ꯁꯝꯄꯥꯗꯛ ꯑꯃꯁꯨꯡ ꯃꯦꯅꯦꯖꯔ ꯑꯗꯨꯁꯨ ꯁꯦꯜ ꯌꯥꯝꯅ ꯀꯣꯝꯅ ꯁꯤꯖꯤꯟꯅꯩ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯄꯅ ꯔꯥꯖꯅꯤꯇꯤꯒꯤ ꯈꯣꯡꯖꯪꯗꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯈꯨꯠꯂꯥꯏ ꯃꯔꯨ ꯆꯠꯄꯤ ꯀꯌꯥ ꯂꯩꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯁꯔꯀꯥꯔꯒꯤ ꯀꯤꯍꯟꯕ ꯍꯨꯀꯨꯝ ꯀꯌꯥꯗꯨ ꯅꯝꯈꯥꯏꯗꯨꯅ ꯃꯈꯣꯏ ꯄꯥꯎ ꯆꯦꯐꯣꯡ ꯃꯈꯥ ꯆꯠꯊꯔꯝꯃꯤ ꯑꯃꯁꯨꯡ ꯁꯣꯛ 1994ꯒꯤ ꯖꯅꯨꯋꯥꯔꯤꯒꯤ ꯇꯥꯡ 38ꯗ ꯑꯔꯣꯏꯕ ꯆꯦꯐꯣꯡ ꯅꯨꯃꯤꯠ ꯑꯣꯏꯈꯤ꯫ ꯃꯗꯨꯗ ꯒꯥꯟꯙꯤ ꯍꯥꯠꯄꯒꯤ ꯄꯥꯎ ꯃꯆꯪ ꯌꯥꯎꯈꯤ꯫ ꯄꯥꯎ ꯆꯦꯗ ꯍꯟꯅ ꯁꯨꯅꯕꯒꯤ ꯃꯔꯝ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯄ꯭ꯔꯦꯁꯇ ꯐꯣꯡꯂꯛꯇꯅꯕ ꯐꯅ ꯊꯤꯡꯗꯨꯅꯁꯨ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯅ ꯍꯟꯅꯔꯛꯄꯗꯤ ꯀꯔꯤꯁꯨ ꯅꯦꯝꯕ ꯂꯩꯇꯦ꯫ ꯑꯃꯅ ꯈꯪꯗꯦ ꯕꯣꯝꯕꯦꯗ ꯂꯩꯕ ꯀꯪꯒ꯭ꯔꯦꯁ ꯁꯔꯀꯥꯔꯅ 1994ꯇ ꯍꯛꯊꯦꯡꯅꯅ ꯈꯨꯠ ꯊꯥꯕ ꯍꯥꯏꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄꯗ ꯊꯤꯡꯅꯕ ꯁꯛꯇꯤ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯍꯛꯊꯦꯡꯅꯅ ꯈꯨꯠ ꯊꯥꯕ ꯍꯥꯏꯕꯗꯨ ꯍꯧꯗꯣꯛꯄ ꯖꯤꯅꯥꯒꯤ ꯂꯝꯕꯤ ꯑꯗꯨꯗꯤ ꯁꯪꯕꯤꯙꯥꯟꯒꯤ ꯅꯤꯌꯣꯝ ꯄꯨꯝꯕꯗꯒꯤ ꯂꯥꯞꯄꯅꯤ꯫ ꯐ꯭ꯔꯦꯡꯛ ꯃꯣꯔꯦꯁꯅ ꯃꯥꯒꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯑꯣꯐ ꯅꯦꯍꯔꯨ ꯍꯥꯏꯕꯗꯨꯗ ꯃꯣꯠ ꯐꯣꯡꯗꯣꯛꯂꯝꯕꯅꯤ꯫ ꯃꯗꯨ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯗꯨꯗꯤ ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯟꯅꯕ ꯍꯟꯅ ꯁꯨꯅꯕ ꯑꯃꯗꯤ ꯍꯤꯡꯁꯥꯇꯒꯤ ꯊꯧꯗꯧꯅꯤ꯫ ꯃꯗꯨ 1994ꯀꯤ ꯑꯣꯒꯁꯠ 15ꯒꯤ ꯃꯇꯨꯡꯗ ꯐꯥꯎꯕ ꯆꯠꯊꯈꯤ꯫ ꯃꯗꯨꯅ ꯈꯨꯜ ꯍꯧꯗꯨꯅ ꯍꯣꯡꯂꯤꯕ ꯊꯋꯥꯏ ꯑꯁꯤ 1,15,00,000ꯅꯤ꯫ ꯃꯗꯨꯅ ꯚꯥꯔꯠ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯕ ꯏꯒꯤ ꯂꯧꯈꯣꯡ ꯑꯅꯤꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯖꯤꯅꯥꯅ ꯈꯜꯂꯝꯂꯣꯏꯗꯕ ꯑꯃꯗꯤ ꯃꯥꯒ ꯍꯛꯊꯦꯡꯅꯅ ꯈꯨꯠ ꯊꯥꯅꯅꯕ ꯏꯟꯁꯤꯟꯈꯤꯕ ꯑꯗꯨꯅ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯂꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤꯗꯤ ꯃꯥꯁꯨ ꯄꯥꯝꯂꯝꯗꯕ ꯖꯥꯠꯅꯤ꯫ ꯃꯥꯒꯤ ꯑꯐꯥ ꯑꯄꯨꯟ ꯌꯥꯎꯗ꯭ꯔꯕ ꯍꯨꯏꯔꯣꯏ ꯃꯌꯥꯝ ꯀꯥꯇꯨ ꯀꯥꯔꯟ ꯆꯠꯂꯤ꯫ ꯀꯜꯀꯇꯥꯗ ꯎꯠꯂꯤꯕꯗꯨ ꯗ ꯁ꯭ꯇꯦꯠꯃꯦꯟꯠꯀꯤ ꯄꯥꯎꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯨꯁꯂꯤꯝꯁꯤꯡꯅ ꯃꯁꯤꯡ ꯍꯦꯟꯕ ꯃꯐꯝ ꯀꯌꯥꯗ ꯕꯦꯡꯒꯣꯜꯗ ꯃꯗꯨꯒꯤ ꯃꯩ ꯑꯗꯨ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯅꯣꯋꯥꯈꯥꯂꯤ ꯀꯧꯕ ꯖꯤꯂꯥ ꯑꯗꯨ ꯁꯥꯒꯩ ꯖꯥꯠ ꯇꯨꯝꯍꯟꯕꯒꯤ ꯊꯧꯗꯧꯒꯤ ꯑꯔꯥꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯨꯁꯂꯤꯝ ꯃꯄꯩꯅ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯅꯤꯄꯥ ꯃꯌꯥꯝ ꯍꯥꯠꯇꯨꯅ ꯅꯨꯄꯤꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯔꯒ ꯁꯟꯒꯨꯝꯅ ꯂꯝꯕꯤꯗ ꯍꯣꯏꯗꯨꯅ ꯄꯨꯔꯤ꯫ ꯚꯥꯔꯠꯀꯤ ꯄꯥꯎ ꯐꯣꯡꯕꯗ ꯀꯅꯥꯅ ꯀꯅꯥꯕꯨ ꯍꯥꯠꯅꯔꯤꯕꯒꯤ ꯃꯔꯝꯗ ꯂꯩꯔꯤꯕ ꯄꯥꯎ ꯄꯨꯝꯕ ꯐꯣꯡꯕ ꯊꯤꯡꯂꯝꯃꯤ꯫ ꯒꯥꯟꯙꯤ ꯐꯥꯎꯕꯅ ꯃꯁꯤꯒꯤ ꯄꯨꯛ ꯐꯠꯇꯕ ꯁꯔꯧꯁꯤ ꯑꯌꯥꯕ ꯄꯤꯈꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯅꯛꯅꯕ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯚꯥꯔꯠꯀꯤ ꯑꯊꯨꯕ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯐꯝꯁꯨ ꯑꯣꯏꯔꯤꯕ ꯗꯦꯜꯂꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯊꯣꯛꯂꯤꯕ ꯍꯟꯅ ꯁꯨꯅꯕꯗꯨ ꯊꯤꯡꯅꯕ ꯕꯦꯡꯒꯣꯜꯗ ꯆꯠꯀꯦ ꯂꯦꯞꯂꯦ꯫ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯊꯃꯣꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯅ ꯕꯦꯡꯒꯣꯜꯒꯤꯗꯃꯛꯇ ꯇꯦꯡꯊꯥꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯒꯥꯟꯙꯤꯅ ꯇꯣꯡꯉꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯆꯥꯛ ꯇꯥꯡꯕꯒꯤ ꯆꯩꯅꯥꯅ ꯄꯪꯁꯤꯜꯂꯕ ꯕꯤꯍꯥꯔ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯄ ꯐꯥꯎꯕ ꯃꯍꯥꯛꯅ ꯈꯨꯡꯒꯪꯁꯤꯡ ꯃꯩ ꯆꯥꯜꯂꯛꯄꯒꯤ ꯃꯩꯈꯨ ꯑꯃꯗꯤ ꯃꯩꯔꯤ ꯎꯔꯤ꯫ ꯕꯤꯍꯥꯔꯗꯗꯤ ꯍꯤꯟꯗꯨꯁꯤꯡꯒꯤ ꯃꯁꯤꯡꯅ ꯌꯥꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯕꯦꯡꯒꯣꯜꯒꯤ ꯍꯛꯊꯦꯡꯅꯅ ꯈꯨꯠ ꯊꯥꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯒꯤ ꯂꯃꯟ ꯏꯅ ꯁꯤꯡꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯀꯜꯀꯇꯥ ꯍꯦꯛ ꯌꯧꯕꯒ ꯒꯥꯟꯙꯤꯅ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯍꯥꯔꯤꯁꯤꯡꯒꯤ ꯋꯥꯔꯛꯇꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯨꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕ ꯊꯧꯗꯧꯗꯨ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯖꯒꯅꯤ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕ ꯍꯥꯏꯕ ꯒꯥꯟꯙꯤꯒꯤ ꯋꯥꯔꯦꯞ ꯑꯗꯨꯅ ꯈꯪꯉꯝꯗꯕ ꯆꯔꯥꯡꯅꯕ ꯑꯃꯃꯨꯛ ꯊꯣꯛꯍꯜꯂꯦ꯫ ꯃꯇꯥꯡꯗꯨꯗ ꯒꯥꯟꯙꯤ ꯆꯔꯥ ꯍꯦꯟꯕ ꯍꯧꯗ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯃꯥꯅ ꯆꯔꯥ ꯍꯦꯟꯒꯅꯤ ꯀꯤꯍꯜꯂꯛꯄ ꯑꯗꯨꯅ ꯕꯤꯍꯥꯔꯤꯁꯤꯡꯕꯨ ꯇꯦꯊꯍꯟꯈ꯭ꯔꯦ, ꯃꯍꯟꯐꯝꯗ ꯍꯟꯖꯤꯜꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯒꯥꯟꯙꯤꯒꯤ ꯑꯇꯩ ꯃꯐꯝꯗ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯗ꯭ꯔꯤ꯫ ꯒꯥꯟꯙꯤ ꯀꯜꯀꯇꯥꯗ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯝꯂꯒ ꯅꯣꯋꯥꯈꯥꯂꯤ ꯄꯥꯡꯈꯤ꯫ ꯕꯦꯡꯒꯣꯜꯒꯤꯗꯃꯛꯇ ꯈꯣꯏꯗꯧ ꯊꯤꯠꯆꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯩꯒꯤ ꯀꯨꯟꯗꯗꯒꯤ ꯑꯋꯥꯕ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯇꯧꯕ ꯌꯥꯕ ꯀꯌꯥ ꯇꯧꯅꯤꯡꯂꯝꯃꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ
Bishnu Karkare amani. Ahmad Nagar gi mi machado mafamduda Hindu Mahasabha lingkhat kiba miyoy aduni. Karkare Brahman macha amani. Maso magi mari makhong khangjabasu masitani. Mahak masagi pokpa numitsu khangjade. Maramdi mana piklingaida mama mapa animak laikhidabadagi Bombay gi North Coast Orphanage ta saurakhi. Amasung maduda magi pokpa numit saurakna sok 1950 haina iri. Angang weringaida lairik mana mata tamlakte tawutabu sauraklaga masana honajaduna Hindi amadi Marathi iba ngang bahijare. Sahi tara surakpada Bombay da chayon pham amada chayon ba yawba angang amoina horaklaga mamayda punada chenkhi. Sahi tara manga akanba thabak suraga Ahmad Nagar gi damakta mana leijaba potchai pumba bora amada hapchilaga lengjumda thangatuna lakhi. Mafam sida gari thafam gi nakanda sangon amagi machida magi cha gi dukan hodoklami. Mana yon ba haibabo chaga puri gani. Aduga maduga panaba morok achar gani. Magi londa I sengdoknaba hidakni. Asigumba phattaba laibaki khelna kham thengna awaba nanglaba mi amana karamna khutna lamba phangdaba ima leibak punung siba natraga dharmagi maramda khanba horaklibano angakpa mani masimadi sengle posak ani sina magi punsibu thauduna puri amasung maduda ngaujari. Chaiwan phamdugi matangda magi maraibak chumlami. Karkarena madu khara chauthokuna ahongba hotel ama onthoklami. Magi haiba tarabadi leifam amadi chafam yauraba yum amani. Hotel du sumong taraklami amasung karkarena hotel aduda masagi mayum leppangamlami. Mahak mayum pale amadi hotel du yangsinaba mi su thambangamle. Hojik mahak matam sang mami were amasung mamay thangda kama hena leibak ki seba tawa mi werekle masamak lairik hehaudrabaduda mana mahi masing tambada atopabu saugatpham thoi khanduna magi hotel singda satra singna bhara mamal atabada natraga kariguba matamda lemna leihalami. Mahak loinabada nauna hogalakliba drama company khara maso Hindu Mahasabha gi thawai kanna yausilhalami. Sok 1950 da Savarkar Ahmad Nagar da dol gi thabak talakhi. Maduda Karkarena drama ama magi kanglup na utke lepki. Savarkar di yamna chilami. Amasung mamay thangda minute 10 dang lakhe hairami. Mahak lakhi. Amasung pung ahum phamki. Karkare changak narami. Sok 1950 da Aptega maga hanba unabaduda Karkarena Hindu Mahasabha gi jila gi secretary oiri. Chahi ahum leiraga mahak municipality mikhalda vote leplame amasung lamba yaudana karame. Asumna masagi chahi 32 subada Bishnu Karkare Ahmad Nagar gi kapar bazar da leiba Deccan guest house ki mapo amadi municipality loisang gi mihut ama oire. Asumna North Coast ki pupang sudraba angang leifamdagi angang ama hana sunaba thoklingaida nokhawali haiba arapa mafamdu tana lakhi. Ai karigumba khara tawba pami. Karkarena marupamada haiki. Hindu dagi namduna jat onhan khraba kambubu hanjin halakpa amana phaduna pubi khraba nupi khara kanba amadi atay ama hekta tawge leple. Ai kari tawsige haibasi chap chana khanpham khangdre aina khanbada hana mafamduda changlukhige aduga khanglakani kari tawwa haibadu. Mahak lausing makti mangdre haibadi mapang khara yaudanadi mathanta karimata oiroi. Amaromda magi makhutta matik chana paisa su leite. Maramaduna ningol chakoba numit Hindu gina mabung mapwagi numit amadi mabung mapwana ngamjaba potchai masal mase singda kudol tawnaba numit aduda mahakna Ahmad Nagar gi praja singda magi dukanda laktuna nokhawali da awafam taraba machal mase singi mateng oinaba angamba mateng piro haijarami. Numit adugi yachangba phawbada mahak lupa 50,000 khomjin mangamki. Mahakna thamoi sokna haiki. Mahakna mateng nibaduda praja singna sogat pirakpa do
ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯚꯥꯒꯤ ꯃꯤꯍꯨꯠ 6 ꯈꯛꯀ ꯂꯣꯏꯅꯅ ꯃꯍꯥꯛ ꯅꯣꯈꯥꯋꯥꯂꯤꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯌꯦꯡꯕꯗ ꯇꯣꯞ ꯇꯣꯞꯅ ꯎꯔꯕ ꯍꯤꯟꯗꯨ ꯀꯣꯌꯦꯠ ꯑꯃꯗꯤ ꯐꯩꯖꯣꯝ ꯁꯦꯠꯂꯝꯃꯤ ꯑꯃꯗꯤ ꯖꯥꯠ ꯃꯁꯛ ꯇꯥꯛꯄ ꯃꯌꯦꯛꯅ ꯃꯥꯏꯗ ꯌꯦꯛꯂꯤ꯫ ꯈꯟꯅ ꯆꯩꯅ ꯊꯣꯛꯄꯗ ꯃꯈꯣꯏꯕꯨ ꯑꯇꯝꯅꯅ ꯇꯧꯔꯛꯄ ꯌꯥꯕꯗꯨ ꯅꯥꯟꯊꯣꯛꯅꯕ ꯃꯈꯣꯏ ꯆꯦꯟ ꯄꯥꯟꯕ ꯖꯦꯀꯦꯠ ꯂꯤꯠꯂꯤ꯫ ꯃꯗꯨ ꯀꯔꯀꯥꯔꯦꯒ ꯈꯪꯅꯕ ꯄꯨꯅꯥꯒꯤ ꯗꯤꯒꯝꯕꯔ ꯕꯔꯒꯦꯅ ꯄꯤꯔꯛꯄꯅꯤ꯫ ꯅꯣꯈꯥꯋꯥꯂꯤꯗ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯚꯤꯔ ꯁꯥꯚꯔꯀꯔꯒꯤ ꯃꯃꯤꯡꯗ ꯃꯇꯦꯡ ꯄꯤꯔꯛꯅꯕ ꯌꯨꯝ ꯀꯌꯥ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯕ ꯑꯃꯁꯨꯡ ꯇꯥꯕꯗꯨ ꯃꯈꯣꯏ ꯇꯨ ꯆꯨꯡꯂꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯄꯨꯂꯤꯁꯁꯤꯡꯅ ꯈꯨꯜꯂꯛꯇ ꯆꯪꯗꯨꯅ ꯅꯝꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯂꯩꯖꯕ ꯈꯨꯠꯂꯥꯏ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯊꯥꯡꯁꯥꯡꯗꯒꯤꯅ ꯍꯩꯖ꯭ꯔꯥꯡ ꯐꯥꯎꯕ ꯄꯥꯏꯕꯁꯤ ꯑꯥꯏꯟꯅ ꯊꯤꯡꯕ ꯊꯝꯂꯦ꯫ ꯑꯗꯨꯗꯒꯤ ꯑꯐꯥ ꯑꯄꯨꯟ ꯂꯩꯇ꯭ꯔꯕ ꯈꯨꯠꯄꯨꯗꯨꯅ ꯉꯥꯛꯊꯣꯛꯆꯅꯕ ꯈꯨꯠꯂꯥꯏ ꯌꯥꯎꯗ꯭ꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯁꯔꯥꯛ ꯇꯝꯃꯤ꯫ ꯏꯟꯁꯤꯟꯕ ꯀꯥꯡꯕꯨꯗꯨꯅ ꯈꯔ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯍꯤꯟꯗꯨꯒꯤ ꯌꯨꯝꯁꯤꯡ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯔꯜ ꯄꯨꯝꯕ ꯂꯥꯛꯄꯤ ꯑꯃꯗꯤ ꯃꯩ ꯊꯥꯕꯤ꯫ ꯅꯨꯄꯥꯁꯤꯡꯅ ꯍꯥꯠꯂꯤ, ꯅꯨꯄꯤꯁꯤꯡꯅ ꯏꯖꯠ ꯃꯥꯡꯍꯟꯕꯤ꯫ ꯍꯤꯟꯗꯨ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯨꯁꯂꯤꯝ ꯃꯆꯤꯟ ꯇꯣꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯤꯅꯥꯏ ꯅꯩꯊꯥꯡꯒꯨꯝꯕ ꯃꯑꯣꯡꯗ ꯂꯧꯕꯤ꯫ ꯀꯔꯀꯥꯔꯦꯗ ꯍꯤ ꯊꯣꯡꯗ꯭ꯔꯕ ꯅꯨꯄꯤꯁꯤꯡꯅ ꯈꯨꯡꯒꯪꯒꯤ ꯂꯝꯖꯥꯎꯗ ꯍꯣꯏꯗꯨꯅ ꯄꯨꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯐꯔꯛꯄ ꯖꯥꯠ ꯅꯥꯏꯗ꯭ꯔꯕꯁꯤꯡꯅ ꯍꯣꯏꯕꯗꯨꯒꯤ ꯐꯣꯇꯣ ꯑꯃ ꯎꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯄꯤ ꯈꯔꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯌꯧꯕ ꯉꯝꯍꯟꯈꯤ ꯑꯃꯁꯨꯡ ꯁꯤꯔꯝꯂꯒꯗꯕ ꯊꯋꯥꯏ ꯈꯔꯁꯨ ꯀꯟꯈꯤ꯫ ꯆꯔꯥ ꯍꯦꯜꯂꯝꯂꯕ ꯑꯉꯥꯡ ꯈꯔꯁꯨ ꯄꯤꯖꯈꯤ꯫ ꯖꯥꯠ ꯑꯣꯟꯍꯜꯂꯨꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝ ꯑꯃꯒ ꯑꯃꯨꯛ ꯍꯟꯖꯤꯜꯍꯜꯂꯝꯃꯤ꯫ ꯋꯥꯊꯣꯛ ꯑꯗꯨ ꯄꯥꯛ ꯆꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯈꯔꯗꯨꯗꯤ ꯇꯧꯔꯨꯗꯕꯒ ꯃꯍꯥ ꯑꯣꯏꯈ꯭ꯔꯦ꯫ ꯀꯔꯀꯥꯔꯦꯅ ꯄꯩꯁꯥ ꯂꯧꯕ ꯇꯟꯅ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯩꯁꯥꯗꯨꯅ ꯂꯣꯏꯈꯤꯕꯒ ꯃꯈꯣꯏ ꯅꯤꯡꯉꯝꯗꯕꯅ ꯇꯨꯞꯊꯔꯗꯨꯅ ꯂꯃꯟ ꯈꯨꯝꯂꯨꯔ ꯁꯤꯡꯅꯔꯝꯂꯒ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯋꯥꯊꯣꯛꯁꯤꯒꯤ ꯂꯩꯈꯥꯏ ꯇꯥꯍꯟꯅꯕ ꯎꯄꯥꯏ ꯏꯔꯩ ꯂꯩꯇꯕꯅꯤ꯫ ꯃꯁꯤ ꯑꯃꯨꯛ ꯊꯣꯔꯛꯇꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯕꯦꯡꯒꯣꯜꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯤꯟꯗꯨꯁꯤꯡꯕꯨ ꯒꯥꯟꯙꯤꯒꯤ ꯑꯍꯤꯡꯁꯥ ꯍꯥꯏꯕꯗꯤ ꯑꯃꯥꯡ ꯑꯇꯥ ꯇꯧꯗꯕ ꯍꯥꯏꯕ ꯍꯤꯗꯥꯛ ꯑꯗꯨ ꯍꯟꯅ ꯍꯟꯅ ꯊꯥꯕꯤꯔꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯦꯞꯆꯕ ꯍꯦꯛ ꯉꯝꯗꯕ ꯃꯈꯩ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯈꯨꯠ ꯍꯟꯕ ꯇꯥꯏ꯫ ꯃꯗꯨꯗꯤ ꯃꯍꯥꯁꯚꯥꯒꯤ ꯄꯔꯥꯅꯤ꯫ ꯏꯒꯤ ꯂꯃꯟ ꯏꯅ ꯁꯤꯡꯕ꯫ ꯃꯤ ꯃꯆꯥꯗꯨ ꯚꯥꯔꯠ ꯃꯌꯥꯏ ꯐꯥꯎꯕ ꯆꯦꯜꯂꯤꯕ ꯃꯥꯅ ꯇꯣꯡꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯐꯝꯅ ꯐꯝꯅ ꯎꯡꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯕꯦꯡꯒꯣꯜꯒꯤ ꯑꯋꯥꯕ ꯅꯪꯍꯜꯂꯤꯕ ꯃꯤꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯃꯤ ꯑꯗꯨꯗꯤ ꯅꯣꯋꯥꯈꯥꯂꯤ ꯖꯤꯂꯥꯒꯤ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯐꯥꯎꯗꯨꯅ ꯈꯣꯡꯅ ꯆꯠꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯂꯥꯛꯄꯗꯒꯤ ꯃꯔꯩ ꯑꯃ ꯂꯩꯁꯤꯟꯈꯤꯕꯗꯧꯅ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯒꯥꯟꯙꯤ ꯅꯣꯈꯥꯋꯥꯂꯤ ꯊꯨꯡꯅ ꯍꯞꯇꯥ 7 ꯆꯠꯂꯝꯃꯤ꯫ ꯈꯨꯡꯒꯪ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃ ꯅꯣꯡꯃ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯏꯔꯥꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯅꯝꯊꯔꯦ ꯍꯦꯛ ꯎꯕꯒ ꯕꯤꯍꯥꯔꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯤꯟꯗꯨꯇꯒꯤ ꯂꯦꯞꯄ ꯃꯍꯥꯁꯚꯥꯒ ꯃꯥꯟꯅꯗꯕ ꯍꯥꯏꯕꯕꯨ ꯒꯥꯟꯙꯤꯗꯤ ꯃꯁꯥꯃꯛꯄꯨ ꯑꯋꯥꯕ ꯅꯪꯂꯕꯁꯤꯡꯒꯤ ꯀꯨꯕꯤꯕ ꯃꯤꯅꯤ ꯂꯧꯖꯔꯝꯃꯤ꯫ ꯕꯤꯍꯥꯔꯗ ꯃꯍꯥꯛꯀꯤ ꯆꯔꯥ ꯍꯦꯟꯒꯅꯤ ꯀꯤꯍꯟꯕ ꯑꯗꯨꯅ ꯍꯤꯟꯗꯨꯁꯤꯡꯕꯨ ꯊꯤꯡꯕ ꯉꯝꯈ꯭ꯔꯕꯁꯨ ꯆꯤꯡꯅꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯒꯥꯟꯙꯤꯕꯨ ꯃꯥꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯃꯊꯧꯗ ꯑꯃꯨꯛ ꯍꯟꯈꯤꯕꯒ ꯃꯨꯁꯂꯤꯝꯁꯤꯡꯕꯨ ꯑꯃꯨꯛ ꯑꯣꯜꯂꯛꯄ ꯌꯥꯏ꯫ ꯃꯁꯤ ꯄꯨꯝꯕ ꯌꯦꯡꯁꯤꯟꯅꯕ ꯒꯥꯟꯙꯤꯅ ꯕꯤꯍꯥꯔ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯔꯝꯃꯤ꯫ ꯍꯤꯟꯗꯨꯁꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯑꯃꯁꯨꯡ ꯃꯨꯁꯂꯤꯝꯁꯤꯡꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯕꯤꯍꯥꯔꯗ ꯏꯔꯥꯡꯅ ꯁꯣꯛꯈ꯭ꯔꯕ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯑꯣꯏꯅꯕ ꯁꯦꯜ ꯈꯣꯝꯒꯠꯂꯝꯃꯤ꯫ ꯂꯣꯔꯗ ꯃꯥꯎꯟꯠꯕꯦꯇꯟꯅ ꯚꯥꯔꯠꯇ ꯑꯅꯧꯕ ꯚꯥꯏꯁꯔꯣꯏ ꯑꯣꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯕꯤꯍꯥꯔꯗ ꯂꯩ꯫ ꯃꯥꯎꯟꯠꯕꯦꯇꯟꯒꯤ ꯎꯅꯅꯤꯡꯕꯒꯤ ꯀꯟꯅ ꯇꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯒꯥꯟꯙꯤ 1898ꯀꯤ ꯃꯥꯔꯆꯀꯤ ꯇꯥꯡ 30ꯗ ꯗꯦꯜꯂꯤꯗ ꯍꯜꯂꯛꯏ꯫ ꯃꯇꯝꯗꯨꯗꯗꯤ ꯍꯥꯟꯅ ꯁꯨꯅꯕꯒꯤ ꯏꯔꯥꯡꯗꯨ ꯄꯟꯖꯥꯕꯇꯁꯨ ꯊꯣꯔꯛꯂꯦ ꯑꯃꯁꯨꯡ ꯈꯨꯜ ꯍꯣꯡꯕ ꯀꯥꯡꯕꯨ ꯊꯣꯝꯖꯤꯜꯂꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯍꯃꯗꯅꯒꯔ ꯍꯥꯏꯕꯁꯤ ꯈꯔ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯂꯩꯕꯅꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯃꯗꯒꯤ ꯃꯗꯨ ꯌꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯅꯥ ꯐꯥꯎꯗꯕ ꯌꯥꯗꯦ꯫ ꯀꯔꯀꯥꯔꯦ ꯃꯁꯥꯃꯛ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯃꯥꯅ ꯅꯣꯈꯥꯋꯥꯂꯤꯗ ꯎꯔꯛꯏꯕ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯍꯧꯅꯗ꯭ꯔꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯈꯪꯍꯟꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯗꯨꯅ ꯄꯨꯅꯥꯗ ꯗꯣꯜꯒꯤ ꯄꯥꯎꯆꯦ ꯐꯣꯡꯂꯤꯕ ꯃꯔꯨꯞ ꯑꯅꯤꯗꯨ ꯎꯅꯅꯕ ꯄꯟꯊꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯪꯏ
ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎꯗꯝ ꯑꯃ ꯄ꯭ꯔꯦꯁꯇꯒꯤ ꯑꯊꯤꯡꯕ ꯃꯌꯥꯝ ꯅꯝꯈꯥꯏꯔꯒ ꯐꯣꯡꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯇꯅ ꯉꯝꯒꯅꯤ꯫ ꯅꯊꯨꯔꯥꯝ ꯑꯃꯗꯤ ꯑꯞꯇꯦꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟꯗꯨ ꯎꯍꯧꯗ꯭ꯔꯕꯁꯨ ꯇꯥꯕꯗ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯊꯕꯛ ꯇꯧꯔꯅꯤ ꯍꯥꯏꯅ ꯂꯦꯞꯄꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯤꯠꯇ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯕꯗ ꯃꯈꯣꯏꯅ ꯂꯃꯟ ꯈꯨꯝꯅꯕ ꯄꯣꯔꯝ ꯀꯌꯥ ꯃꯔꯨꯝꯁꯨ ꯌꯥꯠꯂꯝꯃꯤ꯫ ꯃꯔꯨꯞ ꯑꯅꯤꯒꯤ ꯄꯣꯔꯝ ꯌꯥꯠꯄꯗꯨ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯗꯨꯅ ꯃꯥꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯗ ꯄꯣꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄꯗ ꯃꯥꯕꯨ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯣꯛ 1998ꯀꯤ ꯀꯥꯂꯦꯟꯗꯒꯤ ꯀꯔꯀꯥꯔꯦ, ꯄꯣꯈꯥꯏꯕꯤ, ꯃꯔꯨ ꯆꯠꯄꯤ ꯑꯃꯗꯤ ꯃꯔꯛ ꯃꯔꯛꯇ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯕ ꯉꯝꯕ ꯃꯤꯒ ꯎꯅꯅꯕ ꯄꯥꯎ ꯄꯨꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯈꯣꯡ ꯌꯥꯡꯕ ꯊꯧꯔꯝ ꯑꯁꯤ ꯃꯈꯥ ꯆꯠꯊꯅꯕ ꯃꯍꯥꯛ ꯑꯍꯃꯗꯅꯒꯔ ꯑꯃꯁꯨꯡ ꯄꯨꯅꯥ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯕꯣꯝꯕꯦ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯈꯪꯍꯧꯗꯅ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯀꯔꯀꯥꯔꯦꯅ ꯄꯨꯅꯥꯗ ꯂꯥꯛꯄꯗ ꯄꯟꯐꯝ ꯑꯣꯏꯔꯤꯕ ꯅꯊꯨꯔꯥꯝ ꯑꯃꯗꯤ ꯑꯞꯇꯦꯒꯤ ꯈꯕꯔꯒꯤ ꯁꯍ ꯁꯝꯄꯥꯗꯛ ꯑꯣꯏꯔꯤꯕ ꯃꯤꯁꯇꯔ ꯕꯤ.ꯗꯤ. ꯈꯦꯔꯅ ꯍꯥꯏꯔꯛꯏ, ꯅꯊꯨꯔꯥꯝ ꯑꯃꯁꯨꯡ ꯑꯞꯇꯦꯅ ꯌꯥꯠꯂꯤꯕ ꯄꯣꯔꯝꯗꯨꯗ ꯀꯔꯀꯥꯔꯦꯅ ꯌꯥꯎꯁꯤꯜꯂꯨꯕ ꯑꯗꯨꯅ ꯃꯥꯅ ꯇꯨꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯉꯥꯡꯊꯣꯔꯛꯏ꯫ ꯃꯗꯨ ꯇꯁꯦꯡꯅ ꯊꯣꯛꯇ꯭ꯔꯤꯉꯩ ꯑꯣꯏꯔꯕꯁꯨ ꯇꯥꯔꯨꯕ ꯃꯤꯒꯤ ꯊꯃꯣꯏ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯂꯩꯔꯤꯕ ꯗꯤꯑꯣꯜꯀꯔꯅ ꯃꯥꯒꯤ ꯃꯔꯣꯜ ꯃꯌꯥꯝ ꯑꯁꯤ ꯇꯥꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯁꯣꯛ 1998ꯀꯤ ꯗꯤꯁꯦꯝꯕꯔꯗꯗꯤ ꯈꯦꯔꯁꯨ ꯑꯃꯒꯤꯁꯨ ꯀꯥꯏꯗꯕ ꯄꯥꯝꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯊꯧꯅꯥ ꯑꯃ ꯂꯩꯖꯕꯒ ꯀꯔꯀꯥꯔꯦꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯍꯥꯏꯈ꯭ꯔꯦ꯫